Ahingba Mena ising manungda Luplaga, Ashiba Mena ising mathakta Karige Taoriba. Kari maramgidamak misak asina mahaki tanglaba karor ani makhai mukpiba Mercedes carbo mai thadokadoribano amasung malemda Khwaidage Manam Namthiba flower asina chingba interesting facts sing pudun luxury. Fact number 1 da keku lotpi budhi maya marakta piklingaida swedana sanrakpa yaubiramgani haina khalli. Bangladesh ki Chittagongdagi chahi 15 khakta ngairiba Pahim kauba nupa machama makhoi mamanaba masel samudra mapalgi hithangpham amada keku lot Sanabada Hairiba Nupa Masasina. Cargo ship amagi container amagi manungda changduna manungdagi thongon sinuna lotki. Madugi matungda Nupa Machadu tumningba pokloktuna uithaduna tumthaki. Adubu Hairiba cargo ship adudi ngaihaki matungda hithangpa madubu thadoktuna. Malaysia tamna chatkadaba oiramki. Numit taruknigi matungda January gi tang 13 jahas aduna Malaysia yorba matung crew singna container du hangtokluba matamda Nupa Macha ama yoramba thengnaki madu ubada crew miyam sungaknaki. Nupa Macha du lonely su amata phaunakide ihan hanbadadi nupa macha dubu human trafficking gi victim oirabo iningnaki police sing kauduna thijanba matamda nupa macha du mamanaba singa keku lotpi sanabada cargo ship adugi container da changduna lotpadagi yoropani haina khangki nupa macha du ambulance amada haptuna local hospital amada pukhi nupa macha sina masa kan khalaklaba matungda Bangladesh ta mukhana tharaknaba sem saba loikre adubu matau karamna nupa macha sina nungsit chumarang kaina phangdaba container amagi manungda chana thaknaba chinjak amata yaudana numit tarukni karamni hinglibano haibasi angakpa mo inari. Fact number 2 da malemda khwaidagi chawba flower lei makhal asi masigi rafflesia hairiba lei makhal asini masigi lei asigi apakpa asi diameter da foot 3 phoba pakai aduga arumbana kg 8 phoba lummi lei asi supnatangi mana manga khaktang pali lei haiba wahi asigi maming tabada mayamgi wakhalonda nungsiba manam haiba asi poktaba natte aduba masigi lei makhal asi malemda khwaidagi chawba lei makhal am oibata natana malemda khwaidagi manam namthiba lei makhal ama suni aduna lei asigi maming asi corpse flower hairaga su kongnai lei asi apumba sanga gi manam nammi masigi maram asimak pambi asimak parasite haibadi water amasung nutrient gi damakta atopa pambi singda sedang dunu leiba aduga masigi flower asimak carnivorous plant makhal amani maram masina namthiba manam sing thadoktuna manak nakpada leiba tin kang sing attract tawi masigi lei asina marudagi mapung phana chawduna lei satpa ngamba phawbada chahi manga changi aduga masigi lei asi supnatangi numit manga ni dagi tarit ni phawba khaktang satli masi yamna tangna phangba lei makhal amani masi supnatangi Karigidamakta masigi YouTuber asina mahaki karor ani hena piba Mercedes car bu mai thadoktuna P3B miya mamangda Mercedes company bu karigidamakta ikaiba firiba masigi Russian YouTuber sasigi mamingna Mikhail Lidvil kawi tha khargi mamangna mahakna ahanba Mercedes car ama karor ani ga lakh nimphuni thoida leiki tha khargi matungda mahaki car asi hanjin yaraktabadagi Mercedes service center da thamki service center da numit nimphuni thamduna semlaba matungda phawba mahaki car asi mapung phana nungaiba yodabadagi mahakna car asi bu mai thadoknaba decision lawki madugi matungda mahakna lamhang amada car adu bu pudunu laklaga gasoline hajinduna mai thaki nupa asina mahaki car bu mai thadokpada natna masigi video bu namduna mahakna social media da upload tawki video asi asuki matik viral oinakiduna nongmagi manungda 11 million view phangki masigi matungda Mercedes company na YouTuber asida masigi video asi bu delete tawna request tawki aduba YouTubers asina makhoi gi request adu bu yakide fact number 4 da mayamna su social media da itat tatna ubiramgani madudi hojikkan gi paisa pairaba billionaire sing makhoi gi private yacht sing loina thamba adubu hairiba billionaire sing asina asigumliba private jahaz sing asida nungti gi tongduna enjoy tawduna koiba chatpagi matam leiba sunatte chahi amada supna tangi ahum mari rakhakta tongnaba gi damakta asuk yamna tanglaba yacht sing karigi damakta yamlaba paisa sing kharsa tawduna leisinduna thamlibano paisa pairaba billionaire singna asigumlaba si makhoi gi luxurious life sing utnaba tawba sunatte masi amaromda makhoi gi paisa singbu saving toksinduna thambani paisa paibadagi paiba billionaire sing matam chuppada makhoi gi wakhalda karigumba matamda sarkar na makhoi gi lanthum amasung paisa nungsa sing sis toksin khigadra haibagi akiba sing loina duno lei karigumba sis toksin khiba targadi makhoi gi makhutta lupa ama phawba lemhoroi aduna asigumleba matamadu da yacht sing yonthokduna khutakta paisa gi arrangement sing tawba yanabagi damaktani aduga yachts ki tonganba niyom amana karigumba masina international border da leiba targadi masina leibak aduda handri phawba kaidonungda sis tawba yate fact number 5 ta thamoi sokningai oiba thodok wa thok sing marakta ising da taduna mi sing leitabagi pau
तादब नत्ते करिगुम्बा कांददी लुपखिबा मिसक अदु थीबा सुंफंग फंगदुना नुमित खरनगी मतुंगदा मसा मतोमदा तौखलकपसु यावखिदबा नत्ते मतंग असवाइदा हंगबा याबा वहंगदी अहिंगबा मीना इसिंग मनुंगदा लुपलगा असीबा मीना इसिंग मथक्ता करिगी ताउरिबा मसिगी मरम असि वाटर अमसुंग ह्यूमन बॉडी की डेंसिटी अनि सिगी खेतनबा सिननी अहिंगबा मीगी बॉडी की डेंसिटी ना इसिंगी डेंसिटी दगी हेनबना अहिंगबा मीना लुपलिबनी मीना लुपलबा मतुंग सिरबा मतमदा असीबा हक्चांगना इसिंग मनुंगी इरोलनुंगी इमाई थक्ता तादुनु लई लंग्स ता यावबा नुंगसित की सरुकसिंग मपानदा लोइना थोकी अदुगा इसिंग ना महुत सिलहवी मियोइबना सिरबसु मियोइबगी हक्चांग मनुंगदा यावबा माइक्रो ऑर्गेनिज्म सिंग मखोइगी मथौसिंग लेप्तना तौदुनु लई अदुगा बैक्टीरिया खरना मियोइबगी असीबगी हक्चांगी सेलसिंग तपना तपना चाथोकपा होरगी मसिना मरम ओइरगा असीबा हक्चांगसिंग डिकम्पोज तौबा होरगी अदुगा असीबा हक्चांगी मनुंगदा एमोनिया मिथेन अमसुंग कार्बन डाइऑक्साइड ना चिंबा गैस सिंग सेम्बा होरगी गैस सिंग असिना मरम ओइरगा असीबा हक्चांगसिंग पोपथोकपा चौथोकपा होरगी काइना थंगदा असीबा हक्चांगी बॉडी की डेंसिटी ना इसिंगी डेंसिटी दगी हेना हंथरकपा मतमदा असीबा हक्चांग अदु इसिंग मथक्ता अमुक हन्ना तौखलकपनी वीडियो असिबा नुंगाइबिबा तारगदी लाइक शेयर अमसुंग कमेंट तौबियु अदुगा चैनल असिबु हुजिक फावबा सब्सक्राइब तौबिद्रिबे चिलिनाउसिंगना चैनल असिबु सब्सक्राइब अमुक्तंग तौबियु।